yamna maru oiraba video khara yengminasi chinaw myam lan siga mari leinaba related video ni adudi 1987 gi mamang degi Kuki singna separate administration gi demand tanduna leirame tanja asida Kuki singna sandoiba propaganda se aran bani kanglup ki irang sigi mari leinana makoina hujik meetei ge leiminaba ngamaroi makhoi gi tongan ba separate administration gi demand taliba ase Kuki singi yamna saro machin thiriba adugumba propaganda ni habase video sina proof ni adudi chinaw mayam video se yengminer se 1987 da Kuki singna talamba demand Kuki singi union territory gi demand anobu nalamdrei Kuki singi union territory semnaba parliament kumja 1987 da wahang hanglam le hairi manipur kanglup ki irang thokraba matungda meetei singa amuk hana leiminaba ngamloi haiba propaganda ama sijinaraga Kuki singa legislation leiba union territory ama semnaba demand toribasi ngasi ngarang khaki wafum oiramdrei asita nate india gi president da memorandum ama supira mi Kuki jo illegal immigrants Kuki chinthiba singchina sanariba pre plan machin thiraba propaganda kaya ama sandokpa Kuki illegal immigrants singi matangda wafum ama kam taminasi chinaw mayam Kuki jo Intellectual Council na India ke President da pisin kiba memorandum amada aranba claim kaya tawkiba du yengsinaba meetei alliance da President da memorandum pisinduna taksin kre haire meetei alliance na India ke President da pisin kiba memorandum amada World Kuki jo Intellectual Council na thasigi taraumdoi da 1972 da Manipur da laikiba district masing amasung maming adu aranba ngaktane maramaduna hiramasida amu hana yengsinbio haike aranba pawda action amata lokhatanaba amasung alliance na Manipur ge administrative division gi okupa historical account ke administrative history bu mapung phana review tawna baso meetei alliance na appeal tawke haire JDU da irang saugatpa lan pamba Kuki singna ngarang su meetei ahan ama Kuki illegal immigrants singna hatnaba lalong sanarame adudi pause taminar si chinaw mayam Kuki khulai 5 singna ngarang no medang leinariba yum mai thabada natana ahan ama su hanabu honaramle haire nakana maromda torbungda meetei hatlage haina meetei da landabada Kuki lalhoba mari soe aduga Kuki lalhoba ama kulen yogare ahum amasu athuba matamda kulen yobo oikhrasan waiba wafam se thamaga video se yengminarasi makha tarakpa update ta torbungi khuthong nabagi thodok amada soktuna leiba Kuki mari gi manungda amangasi laikhidrei mamingna mar yumkhokson elias joson hangsing kawi mahaki lephamna leisang phai village tagi ni hairi aduga Kuki singna meetei bu mingcha thianaba sanariba lalong ama school mai thabada meetei chenai habegi wafam amasu thamai adudi taminar si chinaw mayam meetei da mingcha thianba Kuki noigumana ngamoya wafam se simataga thamjaramge Pawgi Kalinagar da school mai thabagi thodok meetei foruk kamari leina te haina lupna phongdorakle Blooming Flower Foundation School Kalinagar mai thabagi thodok ta meetei foruk senai haina Mar Village Volunteer Federal and Jiribam District Kuki in Jiribam Tamenglong and None amadi ITAC Federal and Jiribam na press release amadi press condemnation thuleba se Jiri apun balop JAL na yaning de haide JAL gi serol amna hai thodok aduga meetei foruk ka mari amata leina de maramasna khudam sangdam yaudana Kuki thakta masigumba maral sirakwa se mapung fana yaba ngamloi mai thabagi thodok adu da senabasing ekoina kanmo ongda condemn tawi meetei furuba se status da khwaidagi santi pam furubni majority furub ama oina ekoi status gi tongan tongan furub singa sahi kayamarom santi oina hingminare adubo 2023 gi May 3 dagi meetei amasong illegal immigrant jin kukina ko terrorist ki marakta hingsa thoke mungnaba se kukile natraga union territory state natraga separate administration tanaba pandam da satharakpa terrorist gi thabakna Bairi Chokibani, Adabu Ona Tainabada, Makona Satarakwa action singi, Maral, Meetei Purup the City, Hannes Pondoke, Zita, Kanana Sim, Oiga Ribano, Numitarani Gimanunda, Prazada Kangalo, PR Lagnaba, Emele Tarana Sinbigano Haina, Pondokre. Kalina Garda, School Adu Chinaw mayam, Yamna Nungaiba Pawama, Kuki singi Pataba, Amasung Makogi terrorism gi, Zatariba, Tabak Tawangase, Malem Pumana Kangnabagi, Ozana, Lari Ama Pongbire, Kuki terrorist to meetei community haina aduga larik asibu ibirakpa ozagi mingna korau hanba luang aduga larik ase available oina phangdoriba asina amazon.in amasung amazon.com amadi worldwide hariba mafam online da phangbigani aduna mayamnasu larik asibu pabinaba pari mom channel gi maigi desu request tawjari malem pumana khangsan waina ozana larik asibu Phongbi bani adu ichinaw mayam video se muk makha tana yengminarasi
Kuki lalauba singna Kuki illegal immigrant singna ngasisu landaba lepte meetei gi jum mai thaba lepte meetei hatnaba ngasisu thawong sinba lepte adudi pause na taminar si chinau mem Jiribam Hilgat GP gi Pradhan L Somendro gi Nungkhalda leiba farm house ani Kuki khulai paiba singna mai thadok piram le haide Pari mom channel sibu yengbiri ba mayam punang pui kai khum najari isinau mayam Kuki singna silami ba lalong moina sanare ma pi plan ase 1987 gi mamang dagi haurame aduga hauji Kuki singna meitei gi mathakta sandoi ba propaganda se aran mani haibagi achoba khudam changdam ama oigadra ina video se semjarak pani hauji hauji thoi ba kanglup asigi iran sigi matung inna hauji ti meitei ga punna laimina ba ngamaroi Kuki singna hairiba se aduna makhoi gi tongan ba separate administration ama piwaina hairi base aduki matik aranba Kuki singna machin thiba khwaidagi achauba Kuki na machin thiba lalong sanabani haibase proof ama oigadraina video se semjarakpani 1987 da moina parliament da asigi matangda wafam thamba haurame adudi moina sanarima plan se kyam mangjona moina sanana leirame base mayam achauba khudam amani ko aduga amukamuk Kuki illegal immigrants Kuki Jomi Singna India ki president da amukamuk manipur ki history masu khangdaba Kuki illegal immigrants Kuki terrorist Singna kari no moina India ki president da thamami ba memorandum mase aduna haijagadabadi Kuki Singse mahik ni haibase ekhoi mayamna khangbatana natana malem pumbadasu khangan base aduki matik ekhoi gi achoba thaudang ama oigadra aibase pari momchelagi maigedagi wafam se thamjabani aduga hojik hojik amukamuk Kuki singna ngarang su meitei ahan ama hatnaba lalong sanarame icham chamna ingna tapna yamna nungsina nungaina leijarame ba jiribam madusu Kuki singna nongma nongmagi landaba lepte achita natana meitei ahan amasu masagi hingondagi hanjarakpada Kuki singna phajalaga tamthina hatpi khina meitei gi yum kaya mai thadoktana meitei da landabase jiribam da so haurabani adubu ngasi phawbada leiriba leingakna jiribam da Kuki singbu tanthoaga illegal immigrants singbu mafam da kadai da thagi doino haibase akhoi gi leiriba leingakna matik chaba action lawanjeningi aduga hojik amukamuk Kuki illegal immigrants jum kunthra rom makhoina jiribam da lam attack tawsalaga lamse mullaga aduga illegal immigrants oina khundaba haureena haiba tanja asida akhoi gi leiriba central gi government akhoi gi leiriba central force state government na asigoba illegal immigrants sing sigi mathakta chap chapa action matam sana lokhat pyu haiba wafam simatanga pari mom channel na leiriba lenga ki pungning chingjanjari aduga ichinau mayam hojik aina video se semjarak pasida अखोगी ओजा मनसु फोन तौबीरे ओजा दुगी मतंगदा आइना लाइक अखोगी कुकी टेररिस्ट टू मैते कम्युनिटी हारिब लाइक असे ओजाना फोंगे हाइना अङोना फोन तौरकपदगे आइना ओजागी याथंग लौजरगा वीडियो से सेमजा हापचरकपनी अदुगा ओजाना हाइबदी कुकी सिंगना मैतेगी मथक्ता चथारिब टेररिज्म की थवोंग असे मालेम पुमना खंगनबा लाइक असिदा यावरबनी अदुगा इंडिया गवर्नमेंट ना करम करी थौदांग लौरी अदुसु लाइक असिगा यावरी अदुगा लोइना ना मणिपुर की हिस्ट्री सु लाइक असिदा यावरी हाइरी लाइक असिदी आई होजिंगमक फंगजद्री ngasi ta ojana engona phone torokpode ai khudakta video se hapcharakpani ojana video akhoigi larik sigi matangda wafam khatang thambiu harakpade ina wafam je thamjarakpani ai su larik se tanja khudong sa balorga laik se ai su khara pajage aduga ichinau mayam Kuki terrorist singna manipur thugaibagi lalong sana base ngasi ngarang dagi sanaba nanamdare 1987 da India parliament da asigi matangda wafam thammabanina asigi kayani chahi kayagi mamang dagi moina lalong sanaramgani haibase aikoi khanda siaba aduna Kuki singna machin thijanba propaganda sandoiba meitei ga hojik kanglup ki irang asina meitei ga punna leiba ngamaroi makhogi tonganba separate administration gi demand taliba se Kuki singi achoba pre plan amani haibase aikoi mayamna hojik leiriba leingak ki mafamda khanganbam thoi aduga leingak nasu asigi matangda khanbam thoi eba mafam se simatanga thamjage ichinau mayam khungai baibung upasingna aduki mati achoba thodang lauri ima leba kanbada ese mayam ponam masu khangi aduna
खुनगाई बेबी उपासिंगा उनबा एना बेम्बर थादा चचगे आइना खंजरी अदो इचिनाव मैम आई अंगम मतेंग खजितंग पिजरुगे यामना चावबा मतेंग नि नते आइना मतेंग पिजबसे लुपा 5,500 तनी असिगे हेना आई मतेंग तौबा लेजद्री ngasi जौभावदा अदो इचिनाव मैम मैमनसु मरक मरकता लुपा चनी थारकपा लुपा चाम थारकपा अमसुंग लुपा चंगा थारकपा मरक लुपा चंगा सिदी अनिरक अहुमरक असुमाइना थामदा अनिरक थारकपसु यावखरे अखोइगी ओजानी असे ओजासे सगोल बंदगिनी ओजाना मिंगदी हायरनु हाय अदुना मिंगदी हाइजररोइगे अदो इचिनाव मैम कर्म मतम द सतोइनो हायबसे मैम द चपचाबा मतम हाइजरके अदुगा लान असिदा एखोइगी लेरिबा नुंगसिरबा इमा मैमनसु अदुकी मतिक अचोबा थौदांग लौरी अदुगा एखोइगी आरामबा इचिनाव बुसु हाइनिंगाय तना थागचरी आरामबा इचिनाव सिंगनसु यामना अचोबा थौदांग लौरगे इमा लेबाकी तमक्ता एखोइ मैमबु कनबगी तमक्ता हौरइबा मैतै मचा सिंगबुगी तमक्तनी आइना अखोइ आरामबा इचिनाव सिंगनसु यामना थौना फाना चोंथोगा अचोबा थौदांग लौरी अदुना एखोइगी मैतैगी इ असेंबा मैतै मचा असेंबा मयाम पुनमकपु पारी इमोम चैनल ना अमुका सोना इकोक नोना इकाई खुमनबा उच्चरी अदुरी इचिनाव मयाम वीडियो से ngasiगidi matang asiga loisanjarage video siga soira yaukhiba kya lerega so ngakpi waina पारी इमोम चैनल ना येंगबिरिबा मयाम पुनमके फमदे इकोक नोंजरी अदुगा कुकी टेररिस्ट टू मैतै कम्युनिटी हाइरिबा ओजासिना फोंगिबा लाइरिक असे कुकी सिंगना टेररिज्म की थबक से क्यामुक यामना चथै हैबसे मालेम पुमना खंग सनु हाइना ओजासिना फोंगबेइबा लाइरिक असे मयामना मतम साना पाबीसी अखोइगी यामना ममन लेरिबा मतम खजिक्तंग काइथोक पिरगा लाइरिक असिबु पाबिनबगी तमक्ता पारी मोम चैनल ला मयाम पुनम के फमदा इकोक नोजरी कंगलै पाकना याइ फरे इबुदो पाखंग मना याइ फरे